Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Kuntrani Tui Suba Tokyo Summer Olympic Games ngasi ningthizarba kumaiga loinana National Olympic Stadium da loishin kre. Mathangi Olympic Games Inglising ani kunmari da France ki konung Paris da pangthoklagani. Manipur COVID-19 dagi naba phabagi changsada marputara dasmik taret mapan yaure, hauzik active case lising taret samapan yangkhai mathoi leiri. Varat thadau andalwangi humputra mapan suba kumon numit ngasi lebak sen bathungda pangthokle. Kendra gi Jal Shakti Mantri na hairi Leibaga sida hukiba tha tara taruga sida COVID laizat ki saitheng mayok narabasu Jal Jeevan Mission gi makhada singthaningai oba thabak kaya paikhatli amasung Bharat ta hukiba pungkun marida COVID ki anaba lising nipu humdoi chamapan tara naba phakhibaga loinana naba phabagi changsada marputra tare dasmik ahum mapan yaure. Sarkar ki facilities singda sahi tara nipani mathak ki miyoi singda COVID-19 ki vaccine lem na kapa ki campaign lebak sen bathungbuda chatharibana naha oiriba singna vaccine asi kapthoknaba amadi atai miyoi sing vaccine kapata sumating pangbinaba haizari COVID ki akiba leribana miyamna seksin ba watpagi thawung sing tokpiduna yariba makha yumdegi sathoktana leibiyu tangai fadana chathoklabadi face mask upiyu foot taru ki social distancing thambiyu mai mit amadi khusa toina hamdoktuna tarutana na thambiyu COVID kamari lenaba e pau sing amadi matengi damak National Helpline number singna 01123978046 amasung 1076 ni aduga Rajya ki helpline number na 0385241166 amasung 1800345381 ni hauzik mapungoiba pau Kuntrani Thoi Suba Tokyo Summer Olympic Games ngasi ningthizarba kumaiga loinana National Olympic Stadium da loishin kre Nimit tara tarini sumna chatharakpa malemgi khwaidigi sawba sana khonabagi thauramasi COVID-19 laizat na maram oiduna sahi ama thengthana pangthoki ahanba oina handaki games asida bhabo amata yaukide loishinbagi thauramda Bharat ki oina senjingi takman phangiba wrestler Brazang Puniana Bharat ki contingent bulu singki games asida Bharat na sanagi takman ama lupagi takman ani amasung senjingi takman mari phangduna Olympic ki itihas ta khwaidigi yamna takman phangba oire English ani tara ni thoidu pangthokiba London Olympics ta Varana takaman taru fangki mathangi Olympic Games lisingani kunmari France ki konung Paris ta pangthoklagani Tokyo ki governor Yuriko Koike na Olympic ki firaladu International Olympic Committee ki president Thomas Best da kusinaki mahangna firaladu Paris ki mayor Ana Maria Hidalgo da kusinaki Games asida America na sanagi kuntra mapan lupagi ni phumathoi senjengi kuntra humdoi punna takaman sama kuntra humdoi phangduna medal teligi makok telaiki Sainana sanagi kuntrani pan lupagi kuntrani thoi amasung senjengi tarani pan punna takaman marfuni pan phangduna ani subada Japan sanagi kuntare lupagi tara mari amasung senjengi tara taret punna takaman yangkhai ni pan phangduna aum subada leki Great Britain sanagi kuni thoi yauna punna takaman humpu manga amasung Russian Olympic Committee na sanagi kun yauna punna takaman humbudrama thoi phangduna mari suba amasung manga suba mafamda leki Bharat na punna takaman taret phangduna niphu nipan suba mafamda leki Manipur haukiba pungkun marida COVID na naba miyoi tara nauna laikidabaga loinana laizat asidagi siba apunba masing lising ama chatruk yangkhai sure laikidaba miyoi sing adu Imphal West amasung Imphal East jiladagi ahum Bisnupur Churachandpur Kaksing amasung Kangpokpidagi amamamni haiba matam asida punna sample lising mga samnga marputra taret test tawbada miyoi chatret kuntra taru positive oba thengnaki masi tharga hauzik phawbada rajya sida COVID positive oba apunba missing lakama lising mari chahum kun mari shure nauno positive oikiba miyoi sing adu Imphal West jiladagi sani nifu taruk Imphal East dagi sani subna taruk Bisnupur dagi humpu taruk None dagi yangkhai mari Churachandpur dagi nifu nithoi amasung Thawbal dagi kuntra taret yauri Rajya ki haksal bibag na ngasi numidang waram thokpa chirol amada haiba matam asida miyoi chamapan kunmathoi naba paduna discharge tawkibaga loinana hauzuk phawbada naba phaba apunba masing lising marputra mari chatret kulhumdoi shure naba phabagi changsada marputra dasmik taret mapani hauzik active case lising taret chamapan yangkhai mathoi leiri chiro aduna hai hauzik phawbada rajya sida puna sample lakh 13 lising kunipan sambri yangkhai test tawkhre
Raja sigi mafam kayada hangliba COVID center singda phamung lishing ani sama kuntra tret hangduna leiri. None Zilagi Longmai Part 2 Kulda COVID naduna home isolation tawduna leiba miyamda BJP State Executive Committee member Gaidon Kamaina Mark Sauna Sana Tangno Polam Sing Kusinakre Kuladu COVID Kitana Kanglon Karam Nangaka de Habi Matang the Miambu Baptan Bigi Taurum Amasupang Toki Kulasi Yumtong Kunda Mu Yankai Manga COVID-19 positive overtaking a key. Visnupur Jilagi Ngai Kongkulen Gram Pansaki Ward Mapanda COVID Kisating Nanglaba Imung Sam Humpuda Manipur Pollution Control Board ki Chairman Amasung MLC Lysam Radhaki Shona Mating Pankre. Lebaki atay mapam singda COVID-19 laisat ki phibam phagalak labasu Manipur da mipaninga eba phibam ama lakpadagi sarkar na matam gaya total curfew thamduna phibam phagana bu honarabasu ngamdribasi sarkar gi thausul da asoibe leire haina All India Forward Bloc Manipur State Committee na hairi Serolamada Committee na hai Manipur go home isolation gi khudong chaba leitaba mafam asida home isolation tawhanba sarkar gi machinery singi marakta ningthina pau phonu wali tracing testing amasung treatment gi formula ningthina pangthok tabadigi ni Tabiriba Pawasi Akazwani Imphal dagini Bharat Thadu Andolon gi humbutra mapan suba kumon numit ngasi lebak sin matung da pangthokli Englishinga majama pani fu nithoi gi ngasi gi numit asida zati gi mapa Mahatma Gandhi na lebak astegi British sing butan thokina ba Bharat maza sing da siba changba khaludana khongjang changsin nabagi taksin ki ihwadu kha Mumbai gi Gawaliya tengtegi hokhi numit asi sai kudingi August Kranti haina palan tawri Twitter da thagat pawarula da Mukhyamantri Nongthamam Biren Singh na hai Englishinga majama pani fu nithoi gi ngasi gi numit asi Bharat Sasan da tariba British lengak loshilopagi anba tangkakni Matamadu da Bharat maza sing achetpa phirep amaga loinana British bu lebak astegi tanthoknaba Bharat Thadu Andolon hokhi Numit asina lakpada Mahatma Gandhi na luchingba lebak asigi ningtam ihawda laikhidraba luchingba kayagi mafamda ikai khumnaba utli Works Mantri Thongam Biswajina numit asiga mari leinana thagalakpa Twitter da thagalpa warolama da hai Bharat Thadu Andolon khongjang asina Bharat pu ningkha tamnabagi lambi yatpa hokhi numit asina lakpada lebaki damak thawai katkarba athobusingi mafamda ikai khumnaba ulakli Manipur State Information Commissioner amasung thabaktagi potharaba IPS Dr. Soibam Ibosa ngasi nungtil Rims Hospital lekhidare mahakima chahi humdoi shuraba Dr. Ibomsa President Police Medal for Meritorious Service phangbada natana Sahitya Academy Translation Award State Literature Award amasung State Kala Academy Award na chingba mana kaya phangki mangna hinglei matamda MSA Rugby Federation of India gi Vice President amasung Rugby Football Manipur gi President oina thawpurami Dr. Soibam Ibomsa na lekhidabada waba phongdokladuna Mukhyamantri na hai Mangna thabak tongngai matamda rajyasigi santi raksa phaganaba amasung police modernization gi lamda thabak ya tawrami mangna lekhidabada rajyasina academician amasung sana khonwabu pamjaba nuema mangjare mangna lekhidabada mahaki imung manungi awabada saruk yari haina Mukhyamantri na phongdorakli Works Mantri Thongam Biswajina su Dr. Soibam Ibosa na lekhidabada awaba phongdokpuga loinana mahaki imung manungi awabada saruk yari hairi Taramari Super Rajya Thagi ki Home Festival Surachandpur Jilagi Khausa Bungda ngarang pangthokre Manipur Pineapple Festival Committee na simduna pangthokiba festival asi lamda masida ki home tharakpa sahi humudra manga suba kumon ga mari leinana pangthokpani thormaduda committee ki chairman S Khongsai na COVID laisat matamda ki home thariba longmi singna mayoknariba khudongsa dabasing sarkar na hingsinbinaba appeal tawri Thawbal Jilagi Deputy Commissioner ki kuthangda tha asigi manga dagi tarir phawbada har launa bache sang thajin khraba myoi singda hayengdagi har yelagani hairi Jila adugi District Agriculture Officer na thokpa cherolama na hai SDC Thawbal amasung Khongjom Circle na konba longmi singi oina hayeng office matamda Thawbal Mela Ground amasung Khongjom Kaithelgi Community Hall da har yengani Manipur Government amadi Government College singda Academic Section lisingani kunmathoi kunithoi gi oina BA BSc BCom LLB ki academic session ki registration tha sigi taradagi kuntra phawgi manunga tawba yagani registration asi www.registrationuic.in da tawba yagani admission registration asi Dhanamantri University ki makhada leba college singdi yaugdi haina University and Higher Education ki director na thopa cherol amana haire Somsai Battalion Assam Rifles na ngarang Ukhrul Jila gi awangka somda security meet pangthokre khulgi khulakpa sing khunja sing amasung club ki miyo kya saru ya kiba tawram aduda Myanmar da hauzik oiriba security ki phibam masung Assam Rifles nangam khoi paringda santi thamna bu honariba singa dugi matangda kunja singda paudam ki Life Savers Manipur amasung RIMS ki Department of Transfusion Medicine ki kusam naraga ngasi idan tawbugi thawram ama pangthokre Voluntary Blood Donation Camp and
campaign haiba hiram da pangthokpa idan tawbagi thoram adu miyoi kunlomna idan tawki kadam tala battalion Assam Rifles na Kasar jila gi Labakhul da idan tawbagi thoram amasu lemna layang-bagi campaign ama pangthokre kem adu da khunja samatara rom lemna layang-bagi amasu miyoi nifu nitoi na idan tawki Akashvani Imphal dagi pau tabiri Kendra ki Jal Shakti Mantri Gajendra Singh Shekhawat na hairi lebak asida hukiba tha 13 asida COVID laisat ki saithing mayok narabasu Jal Jeevan Mission ni makhada lebak asina singthania oiba thabak kaya paikhatli Chhattisgarh ki konung Raipur da pawmising da wangang bada mantri na hai lebak asigi jila humbutra mari gi yumthong gudingmakta thaknaba afaba ising pikhre masigi mathakta khungang lak ama amasung panchayat lising 85 rom Jal Jeevan Mission gi makhada sada sama ising piba ngamle Chhattisgarh gi khongchate laiba kendra gi mantri na Rajya da hauzik paikhalaba Jal Jeevan Mission amasung Jal Shakti Abhiyan gi thabak thoram sing Mukhyamantri Bhupesh Baghela gi loinana yengsinki Mantri na hai Jal Jeevan Mission gi oinadi Chhattisgarh da paikhaliba thabak asi peningai oide laiba ki oina yengbada Chhattisgarh asi kunthra suba mafam da lairi mangna hai Jal Jeevan Mission gi makhada mamang sahi da kendra na pithakiba senthangi sada kunitoi khaktamak rajya sina sijinari Sri Shekhawat na hai Mukhyamantri Bhupesh ka loinana pangthokiba mifam aduda sahi asigi Manung Pawbada Chhattisgarh gi yumthong lak kunithoi da thaknaba afaba ising piragani haina Mukhyamantri na thajaba piraki Leibak asigi na hauzik phawda punna miyoi koti yangkai lak humpunipan hena COVID-19 gi vaccine kapkre haukiba pungkun mari da miyoi lak yangkai manga lising marputra matoi hena COVID ki vaccine kapki haukiba pungkun mari da COVID ki anaba lising ni puhumdoi chamapan tara naba fakhi naba fabagi sangsada marputra tare dasmik ahumapan yaure hauzik phawda COVID laichatagi miyoi koti ahum lak tara lising marputra mapan hena naba fakre haiba matamasida COVID ki anoba case lising kuntra mapan hena thengaki Bharat ki active case lak mari lising taruk sanipan kunithoi leiri haukiba pungkun mari da miyoi samri marputra mathoi COVID laichatagi leikite hauzik phawda leibak asigi oina miyoi koti nifu nipan rom COVID-19 test tawkhre Delhi ki Mukhyamantri Arvind Kejriwal na hayengdagi Delhi da chayol gi khaithel sing COVID ki Sana kanglon ngak tu na hangba yaragani hairi. Pradhan Mantri Narendra Modi na hayeng video conferencing ki kuthangda Pradhan Mantri Kisan Samman Nidhi PM Kisan Scheme gi mathang installment beneficiary sing di yenthok scheme asina lawmi beneficiary koti mapan lakh humdra manga hen bada lupa koti tara mapan changwa hen bagi senthang mokoi gi account sing da transfer tarogani tharmasta Pradhan Mantri na lawmi beneficiary sing ga wari sagani amasung jati gi miyam da su wangangani Assam da Divyang lising yangkai COVID-19 vaccine kapal loikre. Social Welfare Vibhag ki Director Bivas Modi ga Akashvani ga wari shanabda Divyang lising yangkai vaccine kamna pandam thamkiba du yobang amle mangna hai pandam asi makhoina pakiba matam adumakta yobang amki miga mimana drba sing hauji COVID ki hida kapagi thabak sathari Sri Bivas na hai tongan mo organization kayan Assam Sarkar da Divyang bu COVID vaccine kapada tengbang ki Mizoram Sarkar na sel tumgi thabak thoram chathaba yanaba Rajya du konung Aizol da thamlamba lockdown komthokle adumoinamak Aizol Municipal Corporation nu konba mafam singda hokiba sayot ahumdagi thamlap athingba sing tha sigi taramari phawba lam kharada komthokle anoba sang kanun asigi matungina hayengdagi hauraga dukal kaithel amasung pot puthok pusin tobo gari sing chenba yaragani adumoinamak miyam punbadati hanagum yakhiroi sarkar gi chero aduna hai COVID-19 laija sandorok thingna honabada total lockdown osi tangai phade adumoinamak Lockdown makha thana sangtharabadi rajya sigi miyam gi punsi mahing amasung senmilon da sound akala pirakani National Investigation Agency NIA na ngasi Jammu Kashmir gi tongan mafam da Bharat ki mayoto thabak tobada sel thadaba ga mari lenana thibo humbi thabak chathakre madu Jammu Kashmir Police amasung CRPF su yauki Doda Kiswar Ramban Anantnag Gudgam Rajouri amasung Sofian yauna mafam ni phumnga da thibo humbi thabak chathaki Jamadi Islami Jail ga mari linaba miyoi sing thibu humbugi chathaki loshilakpada COVID-19 dagi ngak thoknaba face mask uppa futtaruk lamna na leiba khutsa amadi maimit taru tanana thamba haiba asamba thong ohumasi ngangna chatpinaba amungna ningsingjari aroibada maroiba paw amuk kuntrani thoi suba Tokyo Summer Olympic Games nganthi ningthi zaraba kumai amaga loinana National Olympic Stadium da loishinkre mathangi Olympic Games Englishing ani kunmari da France ki konung Paris ta pangthoklagani Manipuri COVID-19 dagi naba phabagi changsada marputra dasmik taret mapan yaure hauzik active case lising taret chamapan yangkai mathoi leiri Bharat thadu andolon gi humbutra mapal subu kumon numit ngasi lebak sin bathungba da pangthokli Kendra gi Jal Shakti Mantri na hairi
लेबाग असिदा हौखिबा था 13 असिदा कोविड लाइचत की चैथेंग मायोकनरबसु जल जीवन मिशन की मखादा सिंगथानिंगाय ओबे थबक कया पाइखली अमसुंग भारत हौखिबा पुंग कुनमरीदा कोविड की अनाबा 9,494 नाबा फखिबगा लोइनना नाबा फबगी चांग चादा 33.38 यौरे पाउ लोइजरे।